AHANBA BYO Trophy Manipur Open 5 Men's 5A side Football Tournament 2024-25 ki ngasi SANAKHIBA final match da Chingoi FC B Angtha na Poiroukhongjil FC bu Panjal ahumani da Maithiba Piduna champion Oikhre ngasi Right Youth Organization BYO Angtha mamang lekai gi ground da SANAKHIBA final match aduda Chingoi FC amasong Poiroukhongjil FC na match ki apiba matam gi manungda goal amata chanaba ngamdabadagi penalty kaunakhi Maduda Chingoi FC na Poiroukhongjil FC bu goal ahumani da Maithiba Piduna champion hoiba ngamkhibani BYO na silaga pangtupa football tournament asi loishinbagi thoram amasu Andro SC gi MLA TI Syam Kumar na chief guest hoiduna pangthoke Maduda social activist K Jackson K Bashan TH Diren K Somendro amade El SANAKHIBA na chingba miyoi kayana president member singoina saruyakhi Thoramaduda MLA Syam Kumar na hai Sanakhonaba haibasi Manipur gi oinadi tana thanaba yadraba mane pikraba khoige status gi sanaroi kayana malemgi thakta leibaka sigi mingchet kaya leptana purakpa laikre hagolagli banaha singna sanakhonabada thawai yaurabadi mayai ka bachinjak tagi lapna leiba ngamgadori bane masina tinjang kaijang daba made thaksi khasi leiba khunai ama ohenbada achobo mateng oigadori bane mahangna makha tana hai Mafam asida sagaliba health center asisu mathangi chahida mapung phana loishinduna maike asomgi miyamda khudol tamlagani adubu mafam asigi playground ama samkanaba miyamna mafam chaba ama yengbiyo maduda changgadaba sanfam mahagna thawrang tawge amaromda mafam asigi black topping tawduna lambi sing lakliba yaksam kumhaigi mamangda loishinaba honaragani Mafam asida water supply ama suatu bada thamlagani loinana club asigi building su sanaba honage Imphal yari poglambi amade Imphal Andro lambi su black topping tawragani Housing Manipur na mayong nariba isu asi aikoi amato oina thengnaminasi masida liningi kenaba wafam tungoinaraga apunba Manipur amagi damak thabak tawminasi haina MLA Syam Kumar na makhatana phongdokhi Imphal Yaripur Road Music Atuba January February powder Lusalani Yaripur Tungkong Pao Yaripur Kathe Mambi Road February Thading Hogani Andro Road February Thading Hogani Aduga IBR Road of all Angtha and Kaina. Tapanodagina Kaina Amadi Poiroukhongjil Manung Ne, Angtha Manung Ne, Sigi Anishdi Yaksumamang the Black to be Puloy when Lusangani Aduna, Nak Warzuana Madu Naibi Oduna, Asoba Isuma, okay, Tangari Masimayamna, Tauna Amadi Legion Hanbalatana, if I put Tambi Kai, Leminem Zati could put Musina Lainaba, going on crazy Angamada, Angamanga, Matin Pangodana, Sanali Park, Malipak Manipur. Punna lemina ko huminasi amadi dharmagi kenaba jati kenaba thamdana amaga mateng pangladana mapangkanba Manipur mu hensi haibasi thamjabo loena siumba propon mes asina sanariba sanaroi mayamsing asibu tungi amadi miron kayada anuba inot mapiduna malemgi sanamung kayada ekhogi lamdam masigi sanaroi kayana represent tawdana Manipur gi mai proposition haidana mayam pun khurumjari